हंदक पांगथोखिबा नेट के एग्जाम द माई पाक्तुना MBBS तमनबा थौरांग तौरबी खुमनथेम एंजेलिका की मयुम मकई तुमना मई थाखिबदगी पलेफम खंगदना लैरिबी खुमनथेम एंजेलिका की अखनबा पाउदम अमतोम टीवीना संदोखिबदुदा युमफम ओइरगा एंजेलिका की डॉक्टर तंबगी अचंगबा सेंफम खुदिंगमक जेनिम्स के डायरेक्टर डॉक्टर एल देवेना पुथोकलगनी हाइना लाउथोखरे खुमनथेम एंजेलिका की हौजिक ओइरिबा फिबम असिगी मतांगदा था असिगी कुनमरीदा टॉम टीवीना एक्सक्लूसिव पाउदम अमा संदोक्तुना महाकना MBBS तमननबा खुदोंग चाबा फंगलबसो माकी इमुंग मनुंगना हौजिक ओइरिबा फिबम अदुना निंगहनबा पोकपगी पाउदम अमा संदोखिबने पाउदम अदु सोशल मीडिया दा वायरल ओइरकपदगी मियामना महाकी वारी खंगनरखे पाउदम अदु जेनिम्स के डायरेक्टर ना उरुबा मिकुप्ता नुपी मचा असिगी पुंसिगी खोंगफम अमा सेमबदा मतेंग पांगनिंगबगी इहुल लाखिबने मदुदगी महाकना एंजेलिका की खोंगुल लीवा हौरखे तुंगदा एंजेलिका की अपोकपी अकामपाता लेबा आइडल गर्ल्स कॉलेज ता हांगबा रिलीफ कैंप ता लैरी हाइबा खंगबदगी ngasi mafum aduda mak masa hak thingna laktuna Angelica amadi mahaki apokpi unadure Angelica na MBBS tambada changba senfam khudimak mahakna puthokлагani haina paudo hongdoklamke Angelica da mateng pangba aduga mari leinana Jawaharlal Nehru Institute of Medical Sciences Jenims ke director Dr. L. Devena hai nupi macha asi wari asi internet da uruba mikup adumaktada mahaki mateng pangge haina lepke mahaki marup mapangdagi phone number longnaduna nupi macha asi thikibane ngasi Angelica amadi mahaki apokpi unaba fangba asida nungaiba fawe Angelica na chahi manga chopta MBBS tambagi achangba senfam khudimak mahakna puthokani Angelica datanatana mahiroi singna laite laire haiduna ninghanaba tawbigano honaba leptana achangba mi amamam oinaba honasi awana tarba mahiroi singna pangbe aba mateng pangnaba honagani haina mahakna makha taki ngasi khoi phaminariba se khoi magi apokpi imaga ribi maga khoi punsida unagiba nate sai video clip macha makhak khoi gi internet ta thagat pirakpado madudu ujakhibani madui matungina pawdu phungjara kanda na maro pang kharada ramai to namai contact number phangdage aina karigi damta contact number logribano haiba targadi mana ji MBBS tamba phangadra phangoidra khanjariba asigi matang sida magi di thoiba senthok imagi senthok sina ngamoi aduga si sangadaba sahi mangani tamgadoriba si acha leg ming changadoriba hostel legadoriba chabagi lairiki magi dress apron singba khusu khulai mayam lairi masigi damakta ma si yamna nungnang jaba pokchaba mana phongdok chabadu ubo tamda aina igi thamoidagi phaujakhiba ai isamaksu doctor oiba aduga aigi icha singsisu loinamak doctor hoinba ngamde adubu masi sit phangdabana maram orakana asamna tangaba sit se mana phangako tamsa karigi manghalugedage habi wakalon aduda maki full support maki MBBS loidri bhawda injin sendagi hostel leibadagi sabagi thakpagi firolgi lairiki changba yaba man internship tawdriba adu bhawdi ene sponsor tawjage hayna si laksabani Tana mating panglakpaduda KS Angelica amadi mahaki apokpi KS Kamalan apenba phongdoktuna director Dr. L. Deven bu thagatpa phongdoke mahaki wari adu Tom TV na sandoktuna miyamna khanganbagi damak Tom TV busu thagatpa phongdoraki MBBS tamba phangaroidra na pakhatlamba adagi karamba lambi da chattoino khotoino kaimta khalam haidi kaimta koksida kaimta thoamdaba mayamdo ado ngasi sir na sir lakpiduna aingonda aigi 5 years ki sir na sponsor tawge khotke haina sir na habiramba se asida aingonda haidi light ama lakpagum tawebako aina yam haidi pamjaba aigi dream dusu fangani aduga haidi sir gi tawbimal ai punsi gi su culture aduga media myam press myam gi through da gi ai shmaina phangjabane aduga Tom TV gi through da gi adagi sir na aingonda su call tawbirakpane aduna sarda so haningai laitana aigi harauba aina haidi nungaiba phongdok chaninge aduga sigi Tom TV gi pressing da su aina nungai jab haidi harauba do phongdok ninge adu makha tarakpada ai mayam gi mateng soidana pange na su khanje aduga mama hoigi adegi pupu hoi leiba mayam sigi ningba thungange aduga aigi haidi ngamnaba aina ngamnaba angamba changda di hotnarake na khale sasi doctor tamhanba ngamgadra ngamoidra hadi ma pass tawraga su ko khalamada nungaya su amada di dum waredana adubu hojik mana tambasi kamai tamhangadabno paisana kamaina hadi ambition tawbugi khopagi mayam saba chara su chapam khangdabi tumma su tumbam khangdabi hadi leidana
ꯏꯁꯥꯗ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯥꯁꯦ ꯇꯝꯍꯟꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯟꯖꯕ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯖꯦꯅꯤꯝꯁꯀꯤ ꯁꯥꯔꯅ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯂꯣꯏꯅꯃꯛꯀꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯤꯔꯝꯕꯗꯣ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯏꯁꯥꯗꯒꯤ ꯑꯔꯨꯝꯕ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤꯀꯣ ꯏꯆꯥꯁꯤ ꯗꯣꯛꯇꯔ ꯑꯣꯏꯕ ꯐꯪꯉꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯑꯩꯁꯦꯀꯣ ꯍꯥꯏꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏ